ꯁꯣꯝꯗꯅ ꯂꯩꯁꯅ ꯀꯤꯆꯟꯗ ꯆꯥꯗꯣ ꯂꯣꯜꯂꯕ ꯃꯇꯨꯡ ꯃꯌꯥꯏ ꯀꯥꯔꯣꯝꯗ ꯂꯥꯛꯂꯤ꯫ ꯏꯃꯥ, ꯆꯥ꯫ ꯂꯣꯏꯗꯥꯡꯅ ꯌꯥꯔꯦ ꯌꯥꯔꯦ ꯊꯝꯃꯨ ꯁꯤꯗ꯫ ꯑꯗꯣ ꯏꯕꯨꯡꯉꯣꯒꯤꯗꯤ ꯄꯤꯔꯝꯃꯕ꯭ꯔꯣ? ꯄꯤꯗ꯭ꯔꯤꯌꯦ ꯏꯃꯥ꯫ ꯄꯤꯊꯣꯛꯎꯔꯣ ꯄꯤꯊꯣꯛꯎꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯂꯩꯁꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯊꯣꯡꯗꯨ ꯇꯞꯅ ꯏꯟꯊꯣꯔꯛꯂꯒ, ꯗꯗꯥ, ꯆꯥ꯫ ꯃꯉꯥꯜ ꯏꯔꯨꯖꯕ ꯂꯣꯏꯕꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯉꯥꯜꯅ, ꯍꯥ, ꯑꯧ꯫ ꯃꯉꯥꯜ ꯏꯀꯥꯏꯔꯞ ꯇꯧꯅ ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯩꯁꯅ ꯃꯉꯥꯜꯒꯤ ꯆꯥꯗꯨ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯝꯗꯨꯅ ꯀꯥꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯀꯦ ꯇꯧꯕꯒ ꯃꯉꯥꯜꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, ꯂꯩꯁꯅ꯫ ꯂꯩꯁꯅ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯐꯠ ꯌꯦꯡꯉꯛꯏ꯫ ꯀꯩ ꯍꯥꯏꯒꯦꯗ? ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯑꯩꯒꯤ ꯚꯥꯞꯅꯔ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯕ ꯃꯇꯨꯡ ꯂꯩꯁꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯄꯨꯡꯖꯥꯗꯤ ꯑꯁꯨꯝ ꯂꯦꯞꯇꯕꯅ ꯉꯥꯟꯕꯁꯨ ꯊꯕꯛ ꯖꯣꯏꯟ ꯇꯧꯔꯝꯃꯤ꯫ ꯉꯥꯟꯕ ꯊꯕꯛ ꯆꯠꯅꯕ ꯊꯣꯔꯛꯂꯦ꯫ ꯍ꯭ꯋꯥꯏꯠ ꯃꯆꯨꯒꯤ ꯁꯥꯔꯠ ꯃꯊꯛꯇ ꯅꯦꯚꯤ ꯀꯂꯔꯒꯤ ꯁꯨꯠꯇꯨ ꯁꯦꯠꯂꯤ꯫ ꯀꯌꯥꯗꯤ ꯅꯤꯡꯊꯤꯖꯈ꯭ꯔꯦ ꯉꯁꯤꯗꯤ ꯉꯥꯟꯕꯗꯨ, ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ꯫ ꯏꯕꯨꯡꯉꯣ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯏꯃꯥ ꯃꯅꯝ ꯅꯝꯕ ꯀꯥꯎꯋꯦꯗꯅ꯫ ꯉꯥꯟꯕꯅ, ꯑꯁ ꯏꯃꯥꯁꯤꯗꯤ꯫ ꯉꯥꯟꯊꯣꯏ ꯃꯈꯥ ꯇꯥꯅ, ꯁꯦ ꯅꯀꯣꯛꯇꯨ ꯅꯣꯟꯊꯔꯛꯎ꯫ ꯑꯁꯨꯝꯅ ꯃꯃꯥ ꯉꯥꯟꯊꯣꯏꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯂꯕ ꯃꯇꯨꯡ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯊꯕꯛ ꯇꯧꯕꯗ ꯑꯁꯦꯡꯕ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯆꯨꯝꯕꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤꯀꯣ꯫ ꯉꯥꯟꯕ ꯅꯣꯛꯂꯒ, ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯉꯥꯟꯕ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯁꯨꯃꯥꯡꯗ ꯈꯥꯝꯂꯤꯕ ꯕꯣꯂꯦꯔꯣꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯀꯥꯈꯤ꯫ ꯒꯥꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯂꯤꯕ ꯁꯦꯀꯨꯔꯤꯇꯤꯁꯤꯡꯗꯨꯁꯨ ꯒꯥꯔꯤꯗꯨꯗ ꯃꯍꯩ ꯊꯨꯅ ꯀꯥꯈꯠꯈꯤ꯫ ꯑꯁꯨꯝꯅ ꯁꯦꯀꯦꯟ ꯐꯥꯗꯦ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯃꯥ ꯂꯣꯏꯗꯥꯡꯅ ꯇꯛꯃꯟꯕꯗꯒꯤ ꯃꯉꯥꯜ ꯑꯃꯗꯤ ꯂꯩꯁꯅ ꯒꯣꯕꯤꯟꯗ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯒꯤ ꯃꯐꯝꯗ ꯂꯥꯏ ꯈꯨꯔꯝꯅꯕ ꯆꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯉꯥꯜ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯃꯐꯤ ꯃꯔꯣꯜ ꯇꯅꯥꯟ ꯇꯅꯥꯟ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯉꯥꯜ ꯉꯁꯤꯗꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ꯫ ꯃꯤꯐꯝ ꯍꯣꯡꯅꯤꯡꯗꯕ ꯁꯛꯐꯝꯗꯨꯅꯤ꯫ ꯋꯥꯡ ꯆꯥꯎꯔꯕ ꯕꯨꯕꯨꯞ लाꯎꯔꯕ ꯁꯕꯥꯜꯗꯨꯗ ꯄꯥꯏꯖꯃꯥꯟ ꯐꯩꯖꯣꯝꯗꯨꯅ ꯍꯦꯟꯅ ꯃꯒꯨꯜ ꯍꯥꯞꯈ꯭ꯔꯦ ꯉꯁꯤꯗꯤ ꯉꯥꯟꯕ꯫ ꯑꯃꯔꯣꯝꯗ ꯂꯩꯁꯅꯥꯁꯨꯅꯤ꯫ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯀꯨꯕꯣꯛ ꯃꯅꯦꯝꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯔꯝꯗꯨꯅ ꯑꯌꯥꯝꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯄꯥꯟꯗꯒꯤ ꯂꯣꯏꯗꯥꯡꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯂꯩꯁꯅꯥ, ꯇꯥꯕ꯭ꯔꯅꯦ ꯅꯣꯏꯕꯣ? ꯊꯦꯡꯈ꯭ꯔꯅꯤꯅꯦꯍꯦ꯫ ꯂꯩꯁꯅꯥ ꯇꯍꯥ ꯇꯍꯥ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯏꯃꯥ, ꯂꯣꯏꯔꯦ꯫ ꯑꯣꯍꯣ, ꯐꯔꯦ ꯐꯔꯦ꯫ ꯁꯦ ꯏꯃꯥꯅꯅꯦ ꯂꯩꯗꯒꯤ ꯍꯩꯗꯒꯤ ꯂꯣꯏꯅ ꯁꯦꯝꯂꯒ ꯊꯝꯂꯝꯂꯕꯅꯤ ꯁꯤꯗ꯫ ꯉꯔꯥꯡ ꯏꯕꯨꯡꯉꯣꯅ ꯂꯩꯔꯛꯄ ꯁꯦꯝꯒ ꯍꯩꯔꯥ ꯈꯔꯁꯦ ꯏꯃꯥꯅ ꯁꯤꯗ ꯁꯦꯝꯂꯒ ꯊꯝꯂꯕꯅꯤ꯫ ꯂꯩꯁꯅꯥ ꯅꯣꯛꯂꯒ, ꯍꯣꯏ ꯏꯃꯥ꯫ ꯅꯠꯇꯦꯅꯦ, ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯐꯥꯎ? ꯊꯣꯔꯛꯑꯅꯤꯌꯦ ꯏꯃꯥ, ꯗꯗꯥꯗꯣ ꯐꯩꯖꯣꯝ ꯁꯦꯠꯍꯧꯕꯅꯦ꯫ ꯑꯗꯣ ꯅꯨꯄꯤ ꯃꯆꯥ, ꯍꯣꯔꯦꯟ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯒꯤ ꯃꯐꯝꯗ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯈꯨꯔꯝꯃꯛꯎꯀꯣ꯫ ꯅꯈꯣꯏꯅ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯏꯃꯥ, ꯏꯁꯨ ꯎꯅꯤꯡꯉꯤꯅꯦ꯫ ꯂꯩꯁꯅꯥ ꯏꯀꯥꯏꯔꯞ ꯇꯧꯅ, ꯍꯣꯏ ꯏꯃꯥ꯫ ꯃꯉꯥꯜꯁꯨ ꯐꯠ ꯐꯥꯎꯗꯣꯔꯛꯏ, ꯏꯃꯥ, ꯂꯣꯏꯔꯕꯣ? ꯂꯣꯏꯔꯕ ꯅꯠꯇꯦ, ꯉꯥꯏꯔꯕꯅꯤ, ꯊꯦꯡꯈ꯭ꯔꯦꯅꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯔꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯉꯥꯜ ꯁꯨꯃꯥꯡꯗ ꯈꯥꯝꯂꯤꯕ ꯕꯔꯅꯥꯗꯨꯗ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯇ ꯃꯉꯥꯜ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯐꯠ ꯀꯥꯈꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯃꯥꯗ ꯈꯨꯔꯝꯂꯕ ꯃꯇꯨꯡ ꯂꯥꯏꯗ ꯀꯠꯅꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯡꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯐꯠ ꯀꯥꯈꯠꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯀꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ, ꯑꯩ ꯄꯥꯏꯕꯤꯒꯦ꯫ ꯃꯉꯥꯜ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯁꯅꯥꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯩꯁꯅꯥꯅ, ꯌꯥꯅꯤꯗ, ꯑꯩ ꯑꯗꯨꯝ ꯄꯥꯏꯔꯒꯦ, ꯌꯥꯝ ꯂꯨꯝꯕꯁꯨ ꯅꯠꯇꯦ꯫
Laisna kirup tauraga wahai asi haiduna garigi thongdu hangdoktuna kumthakre. Mangalsu Laisnana kumthakrabada lanjadaba amagum Laisnagi matungda inarakli. Govindaji ibungo ibemagi masai goldu yaurabada mafam aduda lai khuramba lakliba mioising amadi lai khurambagi mit pangthorakpa matamda oiramliba sakpam aduda murum sonaba hawraklami. Kanagi masabu oirigaba onthokna fajakreda. Amana amu amana hende amana tade yengbada onthokna chanana nungsikreda. Asumna mafamdugi akoibada leiramliba misingdu masa masagi lai khuramliba adu kauthokpa yauna sakna sonaba hawraklami. Tasengna chanai haimanbada thokloi. Laisna amadi mangal sakta chuda sawongda sabanda mawongda matauda awatpa amata laite. Laisna mana purakliba hairasing adu lai panaba ahal aduda piduna ibungogi mafamda kachaduna lai khuramnaba mamittu usinba hawi. Second fade Laisna usilamliba mamittu phat pangthoraklaga nakanda leptuna leiriba mapuroiba mangalda yenglai. Mangal nakanda onthoktuna lepaga leirami. Laisna mangalbu kausinduna maga punna ibungogi mafamda pukning changna khuramningbani. Adubu upai leite Laisna. Mangalna adumna laikrabaduda Laisna haiba sungamda ngangba sungamda adumak tumina lay ngaihak. Asumna oiringai cherak aduda lai panaba nupa aduna ibema nupa masa si ibema gi bungora. Laisna na hoi mane oja. Lai panaba ahal aduna mangalbu kausinbiduna Laisnaga punna khuraminanaba hairi. Mangal Laisnagi manakta tapna changlaklaga Laisnaga punna lai khuramnaba tauri. Laisna mapukningda nungaiba faujai maithongdasu haifet nokjai. Karigi nungairoi karigi nokloi karigi harauroi nungsiba mana inakta lengdana leirabada karamba nupi oibina harauda leiba ngamgani. Mangal Laisnagi manak nakna khuru khudup kunduna lai khuramnaba makhut anidu lonaba hawi. Laisna mapuroiba mangalbu lona yengjai. Asumna lai khuramlaba matung thoraktuna Laisna mangalgi mangthaduna thokpa hawi. Mangal amaromda Laisnagi icham chamjabi mataw adubu nungsina yengjaduna lona nokjai mahakki thamoigi marumda. Thabak macha masinabada adugyam oididu kaigino nathi wongjingdo kanana thake. Wahai adu Jitisna sauna hairakpani makha tana amu Aingonda aduda hairakano siyera changera aigidi sel mangba yaroi ai phone thame. phone adu phat kakre Jitis. Sonina kaino yam sawina. Jitisna saudeda ado kari pau leiba. Aikhoi Jitisna di khangbibra khangbidribra khangde. Kai matangino haije. Soni phat adum hairai nganba. Jitis karimnana Nganbu kaidawraba. ma hauji IAS oiduna iramdamsigi achowa thaw mapuri amaromdana magi anabado farena hairi masine. Jitis ngakna Kari aina haninglibani atai kari sunateda mana leibaksigi achowa officer ama oirabanina aikhoina mamanga tokhiba thabaksingdo mana karigumba khanglabradi. kari sukhaluno adugide mana thabak tawrasu kaisu kidingai oide. Maramdi aikhoi babung haira hauji power paidi ka hen hengalaklagana thok thahan galore mafam amda aide magi matangse kaisu bu khaludreda maru oiribadi Laisna ma aigi oidu yade aduna maral hongkrabasu mai ki oigani nongmata oirabasu aduna Laisnagi maramda hauji kupna khangnaba honagadane. Any related person, family or not, phulekta loisingadabane maruina mahakki mapuroiba. Numidangi chaklen chabagi matamduni dining table dugi mathakta
ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯕ ꯆꯥꯛꯂꯨꯛꯁꯤꯡ ꯑꯗꯨ ꯀꯣꯊꯅꯗꯨꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯀꯔꯤ ꯍꯥꯞꯄꯛꯈꯣꯒꯦ? ꯋꯥꯍꯩ ꯑꯗꯨ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯣꯀꯦꯟ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯅꯃꯥꯒꯤ ꯑꯗꯨꯝ ꯍꯪꯉꯣ꯫ ꯂꯩꯁꯅꯥ ꯂꯣꯏꯗꯥꯡꯗꯣ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥꯒꯤꯗꯣ ꯈꯔ ꯍꯥꯞꯁꯤꯔꯥ? ꯂꯣꯏꯗꯥꯡꯅ ꯏꯃꯥꯒꯤꯗꯤ ꯌꯥꯔꯦ, ꯁꯤꯅ ꯌꯥꯔꯅꯤꯌꯦ, ꯅꯪ ꯗꯗꯥꯒꯤ ꯈꯔ ꯍꯦꯛ ꯍꯥꯞꯄꯤꯔꯣ, ꯇꯨ ꯏꯟꯖꯥꯡ ꯑꯝꯇ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ꯫ ꯂꯩꯁꯅꯥ ꯉꯁꯥꯏ ꯃꯈꯩ ꯃꯉꯥꯜꯒꯤ ꯆꯥꯔꯤꯕ ꯆꯥꯛꯂꯨꯛꯇꯨ ꯀꯥ ꯍꯦꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯂꯥꯛꯂꯦ, ꯃꯉꯥꯜꯅ ꯆꯥꯔꯤꯕ ꯑꯦꯟꯖꯥꯡ ꯍꯥꯞꯄ ꯕꯥꯎꯜ ꯑꯗꯨ ꯍꯦꯟꯖꯥꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯏꯍꯦ ꯗꯗꯥꯒꯤ ꯍꯦꯟꯖꯥꯡ ꯍꯥꯞꯄꯛꯀꯦ꯫ ꯃꯉꯥꯜꯅ ꯌꯥꯔꯅꯤ ꯑꯣꯏ, ꯑꯗꯨꯏꯁꯨ ꯈꯔ ꯍꯥꯞꯄꯛꯀꯦ, ꯆꯥꯁꯤꯜꯂꯣ꯫ ꯃꯉꯥꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯁꯅꯥꯗ ꯌꯦꯡꯈꯠꯂꯛꯏ ꯃꯃꯤꯠ ꯑꯅꯤꯗꯨꯅ꯫ ꯍꯦꯟꯖꯥꯡꯗꯣ ꯃꯉꯥꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯦꯟꯖꯥꯡꯁꯦ ꯗꯗꯥ ꯑꯣꯏ ꯍꯥꯏꯕ ꯚꯥꯞ ꯇꯥꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯔꯗꯨꯅ ꯃꯍꯩ ꯂꯣꯀꯦꯟ ꯑꯃꯗꯤ ꯂꯣꯏꯗꯥꯡ ꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯉꯥꯜꯗꯤ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯇꯣꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯑꯍꯜ ꯍꯧꯒꯠꯈꯤꯕ ꯉꯥꯏꯔꯤꯕꯅꯤ ꯉꯁꯥꯏꯗꯒꯤ꯫ ꯂꯩꯁꯅꯥꯅ ꯗꯗꯥ ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯃꯉꯥꯜ ꯈꯨꯝꯗꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯂꯩꯁꯅꯥꯁꯨ ꯃꯉꯥꯜꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯁꯤ ꯀꯗꯥꯏ ꯍꯥꯏꯔꯣꯏꯁꯤ ꯀꯗꯥꯏ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯉꯥꯜ ꯗꯥꯏꯅꯤꯡ ꯆꯤꯌꯥꯔꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ, ꯌꯥꯝ ꯍꯥꯎꯇꯦ ꯏꯟꯖꯥꯡꯁꯦ꯫ ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯃꯉꯥꯜ ꯊꯣꯛꯈ꯭ꯔꯦ ꯀꯤꯆꯟꯗꯨꯗꯒꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯍꯧꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯅꯥ ꯍꯟꯗ꯭ꯔꯤꯖꯥꯠꯂꯥ? ꯀꯔꯤ ꯅꯨꯄꯥꯅꯣ ꯑꯁꯤꯕꯣ? ꯁꯥꯎꯔꯒ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯆꯩꯒꯦꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯁꯤꯕꯣ? ꯅꯣꯡꯃ ꯋꯥꯠꯅ ꯄꯣꯛꯂꯛꯄ꯭ꯔꯥ ꯈꯪꯗꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯉꯥꯟꯕ ꯇꯅꯥꯟ ꯇꯅꯥꯟ, ꯏꯟꯐꯣꯔꯃꯦꯜ ꯑꯣꯏꯅ ꯇꯅꯥꯟ ꯇꯅꯥꯟꯕ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯂꯤ ꯉꯁꯤꯗꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪꯅ ꯀꯔꯤꯗ ꯍꯦꯟꯒꯅꯤ? ꯑꯁꯨꯝꯅ ꯉꯥꯟꯕ ꯅꯤꯡꯊꯤꯅ ꯁꯦꯠ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯒꯤ ꯅꯥꯀꯟꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯕꯨꯂꯦꯠꯇꯨꯗ ꯐꯠ ꯇꯣꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯗꯣꯔꯛꯏ꯫ ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ, ꯏꯕꯨꯡꯉꯣ ꯇꯣꯝꯆꯥ, ꯅꯪ ꯁꯥꯔꯅ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯀꯗꯥꯏꯗꯅꯣ? ꯉꯥꯟꯊꯣꯏ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯣꯝꯆꯥꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯇꯣꯝꯆꯥꯅ ꯑꯩꯈꯣꯏꯗꯗꯤ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯔꯝꯗꯤꯌꯦ ꯏꯃꯥ ꯏꯕꯦꯝꯃ, ꯑꯗꯨꯕꯨ ꯇꯉꯥꯏꯐꯗꯕ ꯊꯕꯛ ꯑꯃꯒꯤꯅꯦꯗꯤ ꯉꯁꯥꯏ ꯍꯥꯏꯔꯝꯕꯅꯦ꯫ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯕ ꯏꯃꯥ ꯏꯕꯦꯝꯃ꯫ ꯑꯗꯣ ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯁꯥꯔꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯃꯥꯜꯂꯦ꯫ ꯉꯥꯟꯊꯣꯏꯅ ꯑꯗꯨꯒꯤꯕꯨ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ, ꯑꯗꯨꯗ ꯃꯇꯝꯅꯒ ꯐꯠꯇꯕꯁꯤꯗ ꯏꯃꯥꯅ ꯁꯨꯝ ꯅꯨꯡꯁꯥ ꯊꯤꯔꯤꯕ꯫ ꯐꯔꯦ, ꯏꯃꯥ ꯑꯃꯨꯛ ꯊꯕꯛ ꯑꯃꯠꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯐꯅꯤ ꯏꯃꯥ ꯏꯕꯦꯝꯃ꯫ ꯁꯣꯝꯗꯅ ꯉꯥꯟꯕ ꯃꯉꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯤ ꯀꯧꯏ꯫ ꯉꯥꯏꯍꯥꯛ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡ ꯂꯣꯏꯗꯥꯡ ꯊꯣꯔꯛꯂꯒ ꯏꯕꯨꯡꯉꯣ ꯀꯅꯥ? ꯉꯥꯟꯕꯅ ꯏꯃꯥ, ꯌꯨꯝꯁꯤꯕꯨ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯉꯥꯜꯒꯤ? ꯂꯣꯏꯗꯥꯡ ꯅꯣꯛꯂꯒ ꯍꯣꯏ ꯃꯥꯅꯤ ꯏꯕꯨꯡꯉꯣ꯫ ꯃꯉꯥꯜꯁꯨ ꯅꯣꯛꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯃꯔꯨꯞ ꯃꯉꯥꯜꯒ ꯇꯤꯟꯅꯕꯅꯦ, ꯃꯥꯅꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯝꯃꯅꯤ, ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯦ꯫ ꯂꯣꯏꯗꯥꯡꯅ ꯑꯣ, ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦꯗꯅ, ꯆꯪꯂꯛꯑꯣ ꯀꯥꯈꯠꯂꯛꯑꯣ꯫ ꯑꯁꯨꯝꯅ ꯉꯥꯟꯕꯕꯨ ꯀꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯂꯣꯏꯗꯥꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯪ ꯃꯔꯨꯞꯇꯤ ꯂꯩꯇꯦꯅꯦ, ꯑꯗꯣ ꯏꯕꯨꯡꯉꯣꯕꯨ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ? ꯏꯃꯥ, ꯑꯩꯒꯤ ꯃꯤꯡ ꯉꯥꯟꯕ ꯀꯧꯖꯩ, ꯑꯩꯁꯦ ꯁꯥꯃꯨꯔꯧꯗꯩꯅꯦ, ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯉꯥꯟꯕꯁꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯍꯥꯟꯋꯥꯏ ꯕꯣꯔꯗꯤꯡꯗ ꯂꯩꯃꯤꯟꯅꯕꯗ ꯈꯪꯅꯕꯅꯦ꯫ ꯑꯣꯍꯣ, ꯅꯪ ꯃꯔꯨꯞꯇꯣ ꯍꯦꯛ ꯂꯩꯖꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤꯗ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯃꯥ, ꯃꯔꯨꯞ ꯃꯉꯥꯜꯗꯣ ꯂꯨꯍꯣꯡꯉꯦꯅꯁꯨ ꯄꯥꯎ ꯇꯥꯕ, ꯑꯗꯨꯒꯤ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ, ꯃꯔꯨꯞꯀ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯃꯟꯗꯅ ꯍꯦꯛ ꯂꯥꯛꯑꯕ꯫ ꯑꯩꯈꯣꯏꯅ ꯁꯤꯟꯕꯤꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯨꯍꯣꯡꯕꯤꯔꯦ ꯃꯥꯒꯤꯗꯃꯛ꯫ ꯈꯪꯗꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯋꯥꯈꯜꯁꯦ, ꯃꯥꯒꯤ ꯋꯥꯈꯜꯗꯅꯦ ꯅꯤꯡꯕꯨ ꯅꯤꯡꯈ꯭ꯔꯕ, ꯑꯩꯈꯣꯏꯅ ꯍꯥꯏꯕꯒ ꯊꯥꯡ ꯏꯁꯤꯡ ꯆꯪꯕ ꯖꯥꯠ ꯅꯠꯇꯦ꯫
mi ama unani yam thuna halakani hairambane imadadi. Ima kaisu kaideda. Ado cha thakisi. Asi haiduna loidang mamong nupi Laisnabu kaurai. Bema, hoi bema, tabro nupi macha Laisna. Laisna fajen thorai. Kai haigi ma. Tu nang dadaga tinaba marup ni hai. Cha amta semlo. Ha, kana. Laisna nakanda famduna laidiba nganbada fatyeng thorai. Laisna nganba ubada masadu koktagi ton fauba tu sungkiba khanghaude. Yambungcha. Laisna mapukningda tapna solakpani. Loidang noklaga. Tabray bema yam thuna nang dadagine chara kofira ama sembiro. Hoi ma. Wahai asi haiduna fachangkre Laisna. Loidang nganbada onsilaga. Aigi mause onthongna chamkhraba ibungo. Mamu ing tapi wakhal jetpi leramgani thajade atopa mafamda. Nganba nofe tauna hoi haina mangaktu nomli. Somdana Laisna kichanda makhol di thokta maning tamna mabukpe na kapchari. Kari maramgi kaplibano mahal khangde. Khanghauda thamoi nungdagi brajagi masak oiraba ihulduna. Laisnagi pukning wakhal mikupsida thakka olhankre. Kapchari pena ngasidi sinthari lepalaita milu anidagi pirang masu. Ima, aiko Laisnado imaga pau phongnabro. Wahai adu baby na hairakbani phone da. Memcha noklaga. Khaunaiye nanau nupido hauzik yam nungaina leiri. Imadine nungsa thirurabane. Hana magi hanagi nupigi type da tawdabadudane aidi warurabane magi dama. Adubu hauzikti thabak khudingmak ningthina mapung pharaga leirame. Baby na. Ima, aiko Laisna na asumna oirakpase aidi yam nungaiye ima. Mana wakhal taduna imung amagi matik sabi mawo mo oibase mache aina asuki matik pele. Ima asune ado ibungobu thabak chathokibro. Hoi chathokhiye ima. Ibungo dusu yumdadi ngihak leiramaroi mayamgi mateng pangbada. Mahausa haiduni ima aidi bole pase tasengna pahamdabani. Mayamna lepo na ithil pibadagine dadasu lepanina honarisini ima. Ai gyan tade ima aina harasu thangising sangde. Memcha noklaga. Ado ihadunadi luna tawiba natro. Adugidi yam luna tawiye ima. Ado ima nungaiba paw ma haibiyuro. Hairone ichagi nungaiba pawdo karino tathoga loiredana. Baby ikairap tawna. Ima ai tha ani sure. Memcha noklaga. Ha ichabo kaino haisibo asengbaro. Hoi ima asenkine. Onthokna nungaikreda ichagi pause nang babana nangi pause taradi onthokna harausakrani. Ima sidi natene adoi bema yam cheksiluko thabuk khudingmak yam haisingna tawgadabane sohenba yadeko asigumba tangkaksini nupi oibigi khwaidagi maroiba tangkak hairagadi. Hoi ima. Ima sel khara pigera. Loidangna kaidaugi haribano selduna. Mangalna Hauziki matamda paisa yaudana sel yaudana thabak amata pass tawba oiroi ima. Fana mahaigi mangal fangba oidunasu adum sel khara piraga thabak ama sum try tawgena khanba. kari thabak none ichana pamlibo. Atai kaisu nate da ima. Cooperative inspector gi post kara kawe hai. Aduda sum try tawsange tawba. Hoine phaine ichana khalibado kaisu kaide. Ado ichabu civil service ki thabak tawni ga hairamdai nahanwai. Ima hauziki matam sidadi akaknaba thabak ngayu haibase wakhal yaudabagi thabakne. Aduna ahana kon yenglaga tawba yaba thabak tawsinbana fatrane ima. Cooperative inspector gi thabak sisu ka hena pikpadi nate na khale. Aduna sida hana sum yengsirana tawba. Kaideda imagidi. Ichana si phai haibado imasu lo yare. Ado nang babungi tinaba misu mayam amale. Aduda mayam pinari pasangdudagi khara hena piraga loiredana. Hoi ma aduda aikoi pabungdi corruption pamde marai tawbaduda
ꯀꯥꯟꯅꯔꯣꯏꯗ꯭ꯔꯅ ꯇꯧꯅꯤ ꯏꯃꯥ. ꯍꯩꯃꯥ ꯑꯉꯥꯎꯕꯁꯤꯗꯤ ꯅꯪ ꯄꯥꯕꯨꯡꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯐꯖꯅ ꯅꯤꯡꯊꯤꯔ ꯍꯥꯏꯔꯒ ꯌꯥꯄꯣꯠꯅꯤ. ꯅꯪ ꯄꯥꯕꯨꯡꯗꯅꯦ ꯋꯥꯁꯦ ꯍꯣꯔꯦꯟ ꯐꯖꯅ ꯏꯃꯥ ꯍꯧꯗꯣꯛꯀꯦ. ꯍꯣꯏ ꯏꯃꯥ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯐ꯭ꯔꯦꯁ ꯑꯝꯇ ꯑꯣꯏꯊꯣꯛꯈꯤꯒꯦ. ꯃꯉꯥꯜ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯃꯥ ꯂꯣꯏꯗꯥꯡꯅ ꯐꯠ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯅꯦ, ꯏꯃꯥꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ. ꯉꯔꯥꯡ ꯅꯪꯒꯤ ꯅꯃꯥꯟꯅꯕꯅꯦꯁꯨ ꯍꯥꯏ, ꯅꯍꯥꯟꯋꯥꯏ ꯅꯪꯒ ꯕꯣꯔꯗꯤꯡꯗ ꯂꯩꯃꯤꯟꯅꯔꯛꯄꯅꯦꯁꯨ ꯍꯥꯏ. ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯁꯥꯁꯨ ꯌꯥꯝ ꯅꯥꯜꯂꯤ, ꯃꯁꯛꯁꯨ ꯐꯖꯩ. ꯑꯗꯨꯅ ꯅꯪ ꯍꯪꯕ ꯂꯥꯛꯑꯝꯕꯅꯤꯅꯦ. ꯑꯗꯨꯗ ꯏꯃꯥꯅ ꯅꯪꯅ ꯃꯤ ꯎꯅꯕ ꯆꯠꯈꯤꯕꯗꯨꯗ ꯏꯃꯥꯗꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯦ. ꯃꯉꯥꯜ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯏꯃꯥ? ꯀꯅꯥꯅꯣ ꯑꯩꯒ ꯕꯣꯔꯗꯤꯡꯗ ꯂꯩꯃꯤꯟꯅꯔꯛꯄ ꯍꯥꯏꯁꯦ? ꯑꯣ ꯃꯃꯤꯡꯗꯨꯕꯨ ꯑꯣ ꯉꯥꯟꯕ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯣ. ꯀꯩꯅꯣ ꯍꯥꯏꯁꯦ ꯏꯃꯥ? ꯃꯥꯗꯤ ꯀꯃꯥꯏꯅ? ꯀꯔꯝꯅ ꯃꯐꯝꯁꯤꯗ? ꯈꯪꯗꯦꯅꯦ ꯑꯩꯁꯨ. ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯃꯥꯗꯤ ꯑꯗꯨꯝ ꯊꯕꯛ ꯂꯩꯌꯦꯅ ꯆꯠꯈ꯭ꯔꯦ. ꯐꯔꯦ ꯏꯃꯥ, ꯑꯩ ꯀꯣꯟꯅ ꯂꯥꯏꯟ ꯂꯧꯅꯔꯒꯦ. ꯑꯩ ꯑꯝꯇ ꯍꯛꯆꯥꯡꯁꯦ ꯁꯦꯡꯗꯣꯛꯎꯈꯤꯒꯦ. ꯏꯁꯥꯁꯦ ꯆꯅꯞ ꯆꯅꯞ ꯂꯥꯎꯔꯦ. ꯍꯣꯏ ꯍꯣꯏ. ꯃꯉꯥꯜꯁꯨ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯋꯥꯈꯜꯗꯁꯨ ꯆꯤꯡꯅꯕ ꯀꯌꯥꯅ ꯋꯥꯍꯪ ꯀꯌꯥ ꯃꯁꯥꯗ ꯍꯪꯖꯔꯤ. ꯉꯥꯟꯕ ꯀꯅꯥꯅꯣ ꯍꯥꯏꯅ. ꯇꯁꯦꯡꯅ ꯃꯃꯥꯗ ꯋꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯁꯥꯟꯅꯔꯨꯕ ꯇꯧꯗ꯭ꯔꯦ ꯃꯉꯥꯜ. ꯃꯃꯥꯅ ꯄꯥꯈꯠꯈꯤꯅꯤ, ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯕꯅ.